7 pe chana halu haiba demand da amtuk NMGO gi je sina tongan tongan ba lenga ki loisang singda mathau tawram ba employee sing bu thabak suba lekhan kre Manipur da left secular amusung democratic ki saktam pushin tuna NDL lenga muthatna bang khotna bada maru oiba thongdang lawani haina CPI Manipur State Council na phongdorakli Imphal ki Kanglapata thamliba bio toilet sing mahongshagum pungkun gamari hanglakani Khairaban Kaithel ki mafam kaya da public toilet sabaki thabak paikhati haina Minister Shyam Kumar na phongdorakli Amasung thasigi kunga manga dagi April 10 ga manga phauba Silong da chathagadaba ani suba Hero Indian Women Football League da saruk yagadaba Salai Kripsa gi shanaroi sing Imphal thadokre Mayam Bukurumzari Adom Yengbiribas Impact News ni ay Momoka Salam na Hauzik Pungza si Fawagi Marui Papausing Miyam da Bizari 7 Central Pay Chatna Halu Haiba Demanda Lengaki Employee Shingna Ngasidagi Tabak Shuba Lepagi Kongjang Sangsilagani Haina Amtuk NMGO gi Zeshina Lautok Raba Matung Tongan Tongan ba Loisang Singda Mathau Tawramba Employee Shingbu Tabak Shuba Lefan Kre Kongjang Asigi Saruk Ama Oina Amtuk NMGO gi Secretary General Laitonjam BK na Luchingba Kangbu Amana Imphal East ki DC Complex ta Lairiba Lengaki office sing da changtuna mathau tawramba employee sing mapanda thohanki amaromda lengaki loisang kharadi staff masing yamna hanthana office da leiramba thengna bata natana mathau tawdana ihang hangna leiramba su thengnarakhi khongjang asigi matangda secretary general Laitonjam BK na haikibada sangsiliba khongjang asi employee sing na Office Kabada Athing Bapiban Nate Taubatavu Office Karabasu Tabak Shuba Lepu Haibani 7 Central Pegi demand asi Chahi Kayadake P Nanaba Takna Duna Laklabani Adubunga Sifauba Manipur Lengakna Nachung Dana Laitokpa Maram Chade Demand P Gani Haibagi Tabak Lengakna Paikalak Triba Fauva Kongjang Handokloi Maram Aduna Lengakta Takiba Matamgi Manungda Jab Java Respond Pirak Trabadi Office Singthong Lonsin Bayauna Makhal Kayagi Kongjang Sangsilnaba Sem Sare Haina Impact News da Phongdorakli Employee singji office kabiyo haibane employee singji na office karaga office ki duty du thabak tawdabadu tawdana sis work akoi thabak singji pura lepaga leibiyo haiba ado machi leibe posi da government gi hoje akoi response ngai ri government gi response na kaigumba sibokta kaigumba tabi daga di sidegi di yamna kanba khongjang akoi solution ba akoi mathang step mayam ma khoi lakani ado haiba singsi government da hoje akoi na chu matam thamjari hoje government na kaigumba response Fazaba response ma hek piragadi akhoi strike si khotakta akhoi gi core committee amachung executive council amachung general council gi mifam pangthoga khanagadabani Amtuk amasung amjiogi JC na 7 Taret Chuba Pe Chatna Halu Haiba Demand da Changsileba since work strike asi maramchai tawpham thokpani haina Shiv Sena Manipur State Unit na phongdorakli ngasi babu parada laiba Shiv Sena Manipur State Unit ki office ta Paumi Singha unaba amada party asigi president M Tombi na phongdorakpada India ki atopa state singta Taret Chuba Pe Chatna ba hoduna employee singna anauba commission asigi kanaba phangba hokre North Eastern State ama oiriba Tripura dasu Taret Chuba Pe Chatna Hangani Haibagi Thazaba Prime Minister na Phongdokiba Laikre Maramaduna Manipur gumba mainland India dagi yamna thapna laiba state asidadi Taret Chuba Pe Chatna Hanba Haibasi yamna tangai fade haina Phongdorakhi M Tombina Makata na Phongdorakpada Shiv Sena gi Maikai dagi shu Union Home Minister Rajnath Singh amasung Home Affairs ki Union Minister of State Kiran Rijiju ka state asida Highway Protection Force thamnana ba taksin ba haukiba Mars 10 ka marida Delhi da chakhi adubu laibak thibadi parliament mifam chathaba matam oibana Home Minister ga unaduna wari sanabagi tanja amata phanglaktre hairi Maramaduna April amagi matungda hairiba asigi matangda taksinana ba Delhi da amuk chatkani haina phongdorakli Nakalamaromda Manipur da leiriba tongan ba government department
चामगा सुपना मंगादा थबक तौरिबा एम्प्लॉयीसिंग असि बायोमेट्रिक सिस्टम दा खुबी नंबर नंगननबा अयुक ngana ऑफिस कारकलगा अमुक हनख्रबा मतुंग नुमिदांग वाइरम अमुक खुबी नंबर लाकपगे हैनबी अमा लैरे हाइना शिव सेनाना फोंदोरकली मरम असिना ऑफिस कारकलिबा एम्प्लॉयीसिंग असि मथौदा पुकनिंग चंगना तौरिबरा हाइबा येंगसिननबा मतम ओइरे लैंगाक असिना अथुबदा सरप्राइज विजिट चटपीदुना येंगसिनबियु हाइना अपील तौरकली हिरमसिगी मतंगदा लैंगाकना शिव सेनागी मतेंग पामलबसु हराउना मतेंग पांगजगे हाइनसु फोंदोरकली GSC की 7 पे डिमांड तौरगा ngasi हौरिबा से मसी तसेंगना शिव सेना की मिंगदा मरम यामना साबा यामना चुम्बा डिमांड नि लाखदरबा अप्रैल की तांगमगी मतुंगदा आई इसा यावना दिल्ली दा सजगदोरिबा सेसदा मरी लेनबसिंगदा 7 पे की हुजिकी लेरिबा रिकमेंडेशन सि तौबिननबा लोइनना सरकार सिसु तौगनी ना हाइबा तौरे ना हाइबा सि चिंदा पुहाइदा हाइबा सि मसी तोसी थबोनसु कितंग इम्प्लीमेंटेशन तौबियो अखोई सुमना तौबा थबकता अखोई दुम सुम्मी दुम हाइजबा लानबदना लाली दुम हाइजबा स्वागी पोलमनी कम्युनिस्ट पार्टी ऑफ इंडिया CPI मणिपुर स्टेट काउंसिल के कुनगनिथोई शुबा स्टेट कॉन्फ्रेंस मार्च कुनगा मरीदगी कुनगा तरुक फाउबा लमलाई की इराबोट पार्कता पांथोकलगनी हाइरी लोइनना पार्टी असिना NDA गवर्नमेंट मुथतनाबा होटनाबदा मरुओइबा थौदांग लौदुना मणिपुरदा लेफ्ट सेकुलर अमसुंग डेमोक्रेटिक के सक्तम सिंह पुशिननबा होटनागनी हाइना फोंदोरकली हिरमसिगी मतंगदा ngasi BT रोड लैबा CPI की ऑफिस दा पाउमी सिंगा उनाबा अमदा स्टेट सेक्रेटरी डॉक्टर M नारायण फोंदोरकपदा सेंटर द प्राइम मिनिस्टर नरेंद्र मोदी ना लुचिंगबा BJP गवर्नमेंट ना अकाउंट सेल चंगहनगनी हाइदुना मिपुम खुदिंगमा जीरो बैलेंस दा बैंक अकाउंट हांगहनखिबा ngasi फाउबा लुपा अमा फाउबा चंगलकपा लैट्री फॉरेन कंट्री दा चटखिबा ब्लैक मनी पुशिलकपा ngamgani haina ahing amada semkiba demonetization na ngasi फाउबदा ब्लैक मनी अमता पुशिलकपा लैट्री demonetization की फॉलना मरम ओइरगा अनौबा सेंडेक नमननबा होटनबदा क्रोर लिसिंग निपान चादिंग तौदुना अरेंबदा सेंफम कया मांगहले demonetization अमसुंग GST ना मरम ओइरगा लैबाक असिगी इंडस्ट्रियल ग्रोथ ता चादा तरागा निथोय हंथहले अमदी ऑर्गेनाइज अमसुंग अनऑर्गेनाइज सेक्टर ता थबक तौरंबा मियोय कया कंपनी कया मुटख्रे हाइना पेंदबा फोंदोरकली लोइनना BJP लैंगाकना करप्शन के मायोकता लैदुना ट्रांसपेरेंसी लैहन्नबा होटनगनी हाइना पक्लाव लाउरबसु फ्री दा ओइना करप्शन तौबगी ममी यामना चाउना तारे हाइना फोंदोरकली CPI ना पाम्बदी करप्शन थिंगनबा नत्रगा हंथहन्नबा होटनबदा हौजिक लैरिबा इलेक्टोरल सिस्टम असि रिफॉर्म तौबना अचुम्बा खोंथांग ओइगनी हाइनसु फोंदोरखी ब्लैक demonetization की मनुंगदा 50 lakh people lost their jobs. Industrial growth has had 12% reduced story. Combining with demonetization and the GST. Aduna, hujik poche punumaki mamunsi hengali. They have not been able to check the prices. In the name of corruption-free society ohengani, transparent society ohengani yam high. Prajasu yam thajaramya. Adubu sahi kharajigi manungda corruption si tasengna free oirabedi corruption free da tawjaro en haibo chapmani. इम्फाल सिटी मनुंगदा मपान इपान थोकपदा मियामदा हेना खुदोंग चानबगी पांदमदा थमकिबा बायो टॉयलेट सिंग माहौसागुम पुंग कुनगमरी हांगलगनी मतम खरा पब्लिक टॉयलेट हांगलुदबा अदु टेक्निकली खरा सेमदोक सेमजिन तौबगिनी हाइना महुत मिनिस्टर थोंगनाउजम श्याम कुमारना सेंगदोरकली न्यू सेक्रेटरीट लैबा महुत मिनिस्टर की ऑफिस चेंबर पाउमी सिंगा उनबा अमदा मिनिस्टर थोंगनाउजम श्याम कुमारना हाय कंगलापाता थमलिबा बायो टॉयलेट असि इम्फाल सिटी दा लाकपा मियोइसिंगी खुदोंग चानबगी पांदमदा थमकिबनी अदुबु टॉयलेट असिदा तोखाइबा मेकानिज्म अमा सिजिनबना टॉयलेट असि सिजिनबा मतमदा तौबा याबा अमदि यादबा वाफम कया लाखी मतम खरा टॉयलेट असि मियामगिदमक हांगदोकपा मतमदा मियामना चुरु बेरी क्वा सिजिनबगी थवोंग कया थेंगनखी टॉयलेट असिदा तोखाइबा कल्चर अमा सिजिनबना हिदाक मनागी ओइबा पोलम सिजिनबा यादबा वाफम लाखी अदुबु हौजी टॉयलेट असि मियामना अमुक मखाताना सिजिनबा यारगनी लोइनना टॉयलेट असि इसागी पोटनी खन्ना सिजिनबिउ हाइना मिनिस्टरना अपील तौरकली
Nakal amaromda Imphal City manungda miyamgi khudong chananaba Khwairaban Kaithelgi mafam kayada public toilet sabagi thabak paikhatli toilet sing asi saba loisilakpa matamda miyamgi awaba kharada oirabasu koklagani haina minister na makatarakli Maru na kwen Manipur le bi amana masi lana lobby gano Manipur si yamna kwasa ay masing si yam ba sana bi da Manipur da ay tole sang dore pan thok tin khaini gum yam chana ba aduna madu taru gadi ngase loi fail we gada aduna public ta yam effective effect we gada yam akaya pi gada publishing da awareness da kale ngasi da gi khoi na 24 hours hari mobile tole sing si akhoi hang to gane use and pay use da appeal ta wi madudi laiba mayam sing asi ngthi jana sangbi ba kan da isagi property ni khanbi da kan da manung sang ma kan da khaini gumba surup beri gumba kwa kodang gumba si sinabi da topi ba Nakal amaromda hauzik Imphal City ka tainana laiba chingsingda paktakna na lamai thabagi thawong thariba asi Forest Department na kupna senari aina yadaba thabak sing asi tauba miyoi sing faraga chairak pigani haina Forest and Environment gi Minister gi famsu puriba thongnaujam Syam Kumar na cheksinwa thamlakli public da appeal ta budi lamai thabasi aina ju yade kudamna ki sau sik singji aina appeal pharam ta roso tha do me sum thaga lagadi ek ki madu forest ek ki matu na dandi pi matu pai leite ba ane khangma kan da di koina kayumba koi sa ma haba kan da sangai am siba sangai leiri khoi saji leiri ba siba kan da particular mi do khanga ba sa je uchi ki sola ba khanga mai thara kan di ma je khoi ki sangai am ha pa da sa ma ha pa da khoi ki to ek to zamana ek to adi dandi do phangne ba khangma kan mai praja miyam da appeal doi madu di ha lamai thabi ba amadi environment ji mangan tahan ba mi lamaki sau si bu sagi mai thara kan han hona bi gano amadi environment gi phajab nthi bu ngak piu ha Khwairaban Ima Kaithel ki saktam kalhona ba aikhoi gi thaudang haiba hiramda miyam gi oiba khana naina ba gi mifam amangasi social upliftment organization amasung iramdam kanba apun balupna sinduna Rup Mahal Hall da pangthokre khana naina ba asigi matangta social upliftment organization ki president Wahengbam Luang Leimana haikibada Khwairaban Ima Kaithel asi nupi khaktana phamba malemda ani shuna leitaba kaithelni adubu ngasidi mapaldagi lakpa yauna nupa singna famjinduna fajakraba kaithel asigi saktampu masek marang halle Jackson na yengsil hautrapati lamdam asida train lakpada matamda kaithel asige mapunsi tamba ngamloi dauri haiba wa khaiki asigumba thawong asidagi kalhauna ba khana nainaba mifam asi pangthokpani khana nainaba asida wareb lauduna magun laiba nupi khaktana famba kaithel oihannaba mari lainaba singda cherol thaduna khanghalagani loinana nupa phamsiliba asida akanba mityeng sangduna Khwairaman kaithel kannanaba khongjang sangsilagani haiki Atopa mablamdamgi nipa singchina ekhoi nipa singchidi magi mathok panjaw loina chukhra kanda ngasi gi ekhoi khunai sigi nupi singchina kaithen da ngachep thunje pujara kanda macha masu thakna bo hona jabado mami sum samjilakpa prithibidani sudaba sigumba kaithen se sidai sidai ekhoi nupi khaktana phamba se prithibidani sudi ngasi di maring marang dana nipa singchina chum yansan khiba singche masidagi kalhona bedamakta ekhoi gi ima kaithel gi saktam ji kalhona na ba ekhoi khana jari ba khana naina ba sida resolution lauraga mari laina ba department singja ekhoi na memorandum pisan jaraga ekhoi ima kaithel mu kalhobada achauba thodang yaba ngamna na bagi miyam punma bakta ekhoi paujen du pijaba oina ngasi ji convention si pangthok jabani Haukiba Englishing ani tara dagi lishing ani tara ga taret faubada MOVC department na paikhat kiba tongan ba scheme sing inquiry tawtuna white paper puthokte haibagi wahauda lakliba March kuntra gi ahing nongyai tege April amagi numidang wairam pung taruk fauba Manipur pumbada total shutdown tawtuna general strike tawragani haina Manipur Muslim Welfare Organization na lauthokre ngasi hatada leiba Manipur Muslim Welfare Organization asige office da paumi shinga unaba amada organization asige general secretary MA Chesabana phongdokhibada Englishing ani tara dagi lishing ani tara ga taret fawbada MOVC department na paikhat kiba tongan ba scheme sing inquiry tawduna white paper puthok piu haiduna haukiba tha taret nipan gi mamang dege hingsa yaudaba democratic oiba khongjang changsinduna lakhi adubu laingak asina ngasi fawpa paukhum amata pidana tumina leithokliba asige matangda MMWO na sinduna haukiba March taraga mathoida miyamgi mifam ama pangthoki
लोइनना हाइरिबा मिफम असिदा जनरल स्ट्राइक कौननाबा अमत्ता ओइना यानाखिबानी हाइना MMWO गी जनरल सेक्रेटरी MA सावना मखा तारकली टोटल शटडाउन तौबा से मणिपुर मुस्लिम वेलफेयर ऑर्गेनाइजेशन पामजबदी नते पामजदबदुना मरम मोरका मतम कयागी ममांगदगी नन वायलेंस ओइबा खुंजंग चथदुना लाखिबनी अदुबु खुंजंग सिंग अदुना यारक्तबना मरम मोरगा मियामना लौबिरम वरेप की मतुंगिना तंगाई फदना टोटल शटडाउन की खुंजंग से चथरकपनी हारिबा टोटल शटडाउन की खुंजंग असिदा लमदम असिदा लेबिरिबा तोंगान तोंगान CSO सिंग क्लब ऑर्गेनाइजेशन सिंग मैरा पाइबी सिंग इमाइबल छात्र महिरोई सिंग सिलिनाउ पुमनमकना हारिबा टोटल शटडाउन असिबु मपुंग फानबियु हारिबा शटडाउन की खुंजंग असिदा कोनसिलोइदबु सिंग मई सिंगी अना लायंगी धर्म कर्मगा मरी लेनबा थबक थौरम सिंगदी हारिबा टोटल शटडाउन असिदा कोनसिनजरोय चीफ मिनिस्टर नोंथोंबम बिरेन लुचिंगबा BJP गवर्नमेंट लमदम असिदा पाइखतलिबा सिंथानिंगाई ओइरबा मियामगी नुमित हिल लीडर्स डे एंटी करप्शन सेल गो टू हिल्स चिंगी डिस्ट्रिक्ट कैबिनेट मिफम पांगथोकपा स्पोर्ट्स यूनिवर्सिटी अमदी चिंगी कैथेल कया सेमगतपा अमदी चौखत थौरांगे पाइखतलक्लिबा थबक थौरम सिंह असिबु इंफॉर्मेशन सेंटर फॉर हिल एरियाज मणिपुर इचमगी प्रेसिडेंट यूमी हौरमना चेरोल अमदा थागतपा फोंदोरकली मिटोप मसिंग हंथा ngakpigani mitop masing hengalakpagi mayokta JCILPS na akanba khongjang sangsilinge chairakta Manipuri ningol lauraga mitai yumnakta olamba nan Manipuri ama Manipur Students Federation MSF na phagatkre phagalaba mioi Pintu Das taki fangba residential amasung identity card ki matung ina mahak asi lalambung makhong takhelambam laikai deki Laishram Pintu apokpa Laishram Umor haina leiram khibani ngasi MSF ki mayai loisangda pangthokpa paumi singa unaba MSF ki General Secretary Okendro Hasnamna SDO Lamfel na Pintu Das da piba residential certificate da Pintu hairiba mioi asi chahi ama lamdam asita leirakle haina tharamba laibak thibani JCILPS na sangsiliba khongjak ki matung inna English amaga chamapan yankhai mathoi gi matung da state asida sangsilakpa nan Manipuri singda lam yonba voter list da yawhandaba haibana chingba niyom kaya leiri niyom sing asigi wangmada chahi ama laingak na masak Khanglabadi residential certificate hektamak pithokpa yarabara haibadu laingak na miyamda sengtokpham thoi haiki SDO Lamfel ki SDC ke Kulabi amasung loisang asigi thaumi Bina na piram liba certificate asina matam kayadagi CSO kayana sangsil liba ILP khongjangbu thawoi daba oina thokle Manipuri singki phangpham thokpa hak chap chana fangnanaba makhatana asigumba khongjang MSF na lepa leitana thizin khigani masida leibak miyamna saugatpiu haina mahakna phongdokhi लेकाई लेकाई दे लेबा क्लब सिंग ऑर्गेनाइजेशन इमा इवेंट सिंग मैरा पाइबी इमा इवेंट सिंग दा अपील तौजंगदी मसिगुम्बा होई मणिपुरी गी युमनाक्ता ओनचिनदुना मणिपुरी सिंगी फंगदु खुदोंग चाबा कया अमा फंगलिबा सिंग असि मखाताना चेक तौगिने मदि लेकाई क्लब ऑर्गेनाइजेशन इमा इवेंट सिंग सु सपोर्ट तौगिनबा MSB साइटगी थमजै लेकाई Masa mau faba angang poknabagi pandamda inclusive education early intervention and disabilities haiba hiramasida nongmagi oiba orientation training program amangasi RIMS ki mini auditorium da pangthokre National Institute for Empowerment of Person with Intellectual Disabilities Department of Person with Disabilities Government of India amasung Manipur government ki State Commissioner for Person with Disabilities Department of Community Medicine amasung Relief Center for the Welfare of differently able person na sinduna thauram adu pangthokibani thauram adu da saruk yakiba State Commissioner for Person with Disabilities Government of Manipur ki Commissioner Dr. AK Kumarjit na paumi singda phongdorakpada intellectual disability hairiba asi mental retarded oiba sing aduni hairiba mental retarded sing asi masing hantha hannanaba Dr. CDPO asa worker amadi supervisor singa punna wakal taminanaba orientation program asi pangthokpani India government na asoiba angang pokpa thingnabagi pandamda hospital da angang unaba singda sel oina lupa lishing taruk pibagi scheme su hongdokhrabani masigi mathakta mirol lingaida mama oibi singda machi oiba chinjak chanaba pauktak piba amati tongan tongan ba thaurang kaya paikhatli maramaduna mari mata oinaba I mari
ꯅꯛꯅꯕꯁꯤꯡꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯂꯧꯅ ꯂꯩꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯗꯅꯕ ꯐꯒꯅꯤ ꯈꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯃꯁꯤꯅ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡꯗ ꯑꯣꯏꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ mental retard the intellectual disability si kumaina handagandage having awareness to ni doctors in the CDPO in the supervising the people angang si asoiba poktanaba ko aduga kumai tawdage sumai thingnanaba hybrid singbagi advice tawnanaba aduna adugi matamda khanabani aduga asigi role si sengnadi koigi hostel sing PIC district adegi rural hostel yam leidina ko masida moi mayam ga training to minaraga amoena trust oina ko entire ta changba haitare adamai chang kanda phol phangani electronic engineering ki hojik ki matamda honglakliba khongjel ki matangda numit nini chathagadaba workshop takel pata leiba Manipur Technical University da hokre workshop asi technical education quality improvement program ki makhada maverick nasu mating pangtuna Manipur Technical University ki Department of Electronic and Communication Engineering na sinduna pangthokpani workshop asina electronic engineering ki lamda research amasung developmental activities lomda henna mai onsinnaba amasung researcher engineer developer amasung mahiroi singki marakta scientific information exchange taunabagi pandam thamli workshop hawdokpagi thauram aduda university asigi registrar yauna mapal lamdagi lakpa professor sing amasung mahiroi singna sarukyakhi mahiroi singda maruoina pandam thamduna sinba workshop adu hawdokpagi thauram adu saruk yagadaba mahiroi singna matam thengthana lakpadagi thengthana hoki workshop manungda professor amasung akhang ahai singna circuit simulation image processing nano device role of electronic in industry semiconductor nanotechnology na chingba hiramdawa ngangadori All Manipur Sound Service Association AMSA amadi Desam amasung AIMS ki apunba body ama oiba ISCC ka Desam office da pangthokiba mifam amana hauzik chatariba bosem kosem amasung CBSE exam manung da harau kumhai pangthokpada thamliba athingba sing nathaiduna saruk yaramba sound light amadi thabal siliba leisabi sing Desam ki office da laktuna ISCC ka wakhal taminagatavani loinana masida thorakpa aphapata pumnamak masa masana pugadavani haina cherolamada cheksilwa thamlakli Ketrika constituency da nisha chaba amadi yonba marufangna muthatnabagi pandamda constituency asigi MLA nahakpam Indrajit na luchingtuna club organization single loinana khongjang kaya lepalaitana sangsilakli thaurang asigi makhada ngasi Ketrigao Sabal Laikai Youth Development Association na sinduna Laikai asida nisha yonba mioi taret MLA da changzaduna masana yana nisha yonbagi thabak makhatana tauraroi haina ayiba khutyek pinakhre Hiramasiga Mari Lainana Jila Parishad Pradhan member amadi tongan ba club organization ke Thaumi Sing Yauna Saval Laikai da pangthokiba Thauramda MLA Nahakpam Indrajit na Paumi Sing da Fongdorakpada Haukiba March Kungi Sajibu Nongma Panba Chairauba Numittagi Hauraga Ketrigao constituency da Mayai Kaba Chinjak Chaba Amadi Yonba Sing Muthatnaba constituency asigi club organization singa punna khongjang ama sangsilakpani Numit aduda Youth Voluntary Association YOVA na Ketrigao da Nisa Saba amadi yonba sing numit humnigi manungda changjarakatavani haina fongdokhibat laiki Loinana Imphal East Police ki SP nasu Nisa thingbaki khongjang asida achauba mateng pangbiri haina fongdorakhi adubu laibak favadi nisa yolamba singna ngasi miyam gi khanduna nisa yonba thadokjare haina MLA da changjarakpata harauba amadi thagatpasu fongdorakhi loinena khongjang asi khangna nisa yonba Thadok-tuna MLA amasung club organization singda changjaraktrapadi makhatana nisha yolamba mioi sing adu constituency asigi mi ama oina lauraroi hana MLA na akanba wafam fongdorakhi panbayabadi nisha yonba thadok-tuna MLA na changjarakpa singi maromdom lepchanaba ngamnanaba MLA ki maikaidege angamba tawbayaba thabak paikhatkani haibagi wafam fongdokhiba laikhrabani Ketrigao kendri area sida
निशा थिंबगीदमक्ता युवा क्लबना थवाय हक्चांग यावना लेकाई मैम चतरपदगी asi सब लेकाई क्लबना सुमाय तौदना लेकाई सिदा लेरिबा मैम जिजु सुसोय सोयदना लेकाई मैम लजु अमदी क्लब मैम सपोर्ट तौबिरगा अखोयगी केंद्र सिदा फताउक्ति सुंबा निशागी मरी लेना बजे अमत तमरोदे याबगी वाखलोन ngasi तत्र चतरपजिदा साजो पिने बेरीबा योनबिरमीबा अमदी तौबिरमीबा खुदिमक्सिना अखोयबु नुंसिबिरकपजे मसिगी लाइतलायना नत्रगा एनी माई तौबे याब सिबम अने जु पिने ना हाइग्रे अदुगा क्लब का ताना जरगा मसिगी थबक सिंजे आई सुसोय सोयदना पैकेट पा होजगनी थौबाल मोइजिंग की मफम खरादा ड्रग अमदी मयाई काबा चिंजाक लोन सुंगबा अमदी लैबा योनबकी थबक चथरे हाइबकी अकक्नबा पाव अमा फंगबदगी नार्कोटिक एंड बॉर्डर्स अफेयर्स मणिपुर की एसपी अमसुंग थौबाल डिस्ट्रिक्ट पुलिस के सुपरिटेंडेंट की अपुनबा टीम अमना ngasi नोंगालमदाई पुंग मंगादगी अयुक पुंग 10 फाउबा थौबाल मोइजिंग की अकोइबदा थीबा हुंबकी थबक चथखरे पुलिस तगी फंगबा पावगी मतुंग इना एसपी थौबाल अमदी नाफ की एसपी की लमजिंग मखादा थौबाल पुलिस स्टेशन के एसडीपीओ ओशी कमांडो ओशी डीएसपी यारिपोक पुलिस स्टेशन के ओसी डीएसपीओ कामजोंग पुलिस स्टेशन के ओसी वुमेन पुलिस स्टेशन थौबाल अमदी नार्कोटिक एंड अफेयर्स ऑफ बॉर्डर नाफ की ओशीना लुचिंगबा टीम सिंगना चथखिबा ड्राइव अदुदा ब्राउन शुगर ग्राम 550 ब्राउन शुगर सुंगननबा मैचिन अमा लोइनना सुंगदोखिबदगी लेमहौबा रेसिड्यू केजी 2.5 लाइम बैग 9 नुपी अमा यावना मियोय अहम फागतखरे लोइनना डॉक्यूमेंट सुदबा XUV कार अमा अमदी वर्ना कार अमा अमदी डबल बैरल अमा फागतपा ngamkhre मखा ताबा वेरिफिकेशन चथनबगीदमक थौबाल पुलिस स्टेशन केस अमा लौखटखरे हाइरी सोमदालदा बेस तौबा एनेशियन आईएमना मिटै कुकी अमदी कामो तांखुल सिंगी मरक्ता खाइबुंग ताहन्ननबा सिलकपा थौसिल सिंग ngakthoknaba थौरांग पुंबा पाइखतपा मतम ओइरे हाइना मणिपुर नागा पीपल्स फ्रंट MNPF ना थादोरकपा चेरोल अमना खंगलकली लोन थिंग्रबा लूप असिगी असिस्टेंट पब्लिसिटी सेक्रेटरी एल जिमिकना मिटै लालहौ लूप सिंगना खुलाई पाइटुना चिंखोंगदा तारिबा तांखुल फुरुप की खुल सिंगदा खुद थाननबा थौरांग तौरे हाइना एनेशियन आईएमना लाना संदोकलिबा असि नुंगसिनना हिमिन्नरिबा फुरुप सिंग असिबो खतना हन्ननबा सिनबनी हाइनासु जेरोला सिनामखा तारकली इम्पैक्ट न्यूज़ ना फंगबा पाउदा ngasi हानगी डिप्यूटी चीफ मिनिस्टर गाइखांगमना लुचिंगबा मणिपुर की कांग्रेस लेजिस्लेचर पार्टी CLP की मिहुत कांगबु अमना AICC की प्रेसिडेंट राहुल गांधी का उन्नतुना मिफम अमा पांगथोखिबगा लोइनना स्टेट असिगी पार्लियामेंट्री सेक्रेटरी सिंह की डिस्क्वालिफिकेशन के मतंगदा खनखरे बीजेपी ने लुचिंगबा लैंगाक असिबु अनकॉन्स्टिट्यूशनल ओइबा लैंगाक अमनी हाइना मराल सिबगा लोइनना मसिबु लंबा तौदुना स्टेट असिदा कांग्रेस न लुचिंगबा लैंगाक हलकहनगनी हाइना ngasi मिफम अदुदा वारेप लौखि हाइरी उनबा अदुदा राहुल गांधी ना स्टेट असिदा कांग्रेस न लुचिंगबा लैंगाक अमा लाकननबा होटनबदा महाकी माइकेदेगे पांगबा याबा मतेंग पांगनी हाइबा वाफम फोंदोरखि हाइरी मणिपुर की CLP की कांगबु अदुदा KH जोयकिशन गोविंदास कोंथौजम AK मीराबाई K रंजित डॉक्टर चांतोलियन अमोद TS लोकेश्वर नशीर अहमद D कोरुंगथांग K मेघचंद्र फजूर रहमद हेनरी ओक्रम अमदी सूर्य कुमार ओक्रम न चिंगबा MLA कया याउखि हाइरी मतंग स्वाइस ब्रेक अमा लौजगे ब्रेक की मतुंगदा मणिपुर दा लैबा मेडिकल रिप्रेजेंटेटिव सिंगना तोंगान तोंगानबा डिमांड तौरदुना नोंमगी ओइबा सिंस वर्क स्ट्राइक चथखिबगी पाव अमदी मणिपुर अमसुंग मालेम की तोंगान तोंगानबा ई पाव सिंग पुदुना लाक्चगे इम्पैक्ट न्यूज़ पु मिरेंग तादु लेबियो मयाम बो अमुका ना तराम ऑक्चरी बुलेटिन असिगे मखा ताबा पाव मियाम द पिजरी मणिपुर दा हंदक पांगथोकपा कंपनी की मेडिकल रिप्रेजेंटेटिव ओइबा सिंगी यूनियन ओइबा सेंटर ऑफ मेडिकल एंड सेल रिप्रेजेंटेटिव यूनियन CRU इम्फाल ना मखोई की दाबी सिंग फंगहल्लु हाइदुना नोंमगी ओइबा सीज वर्क स्ट्राइक चथखरे
Cease work strike adu union asina sinduna Kaishampat Leimajam Laikai da Leiba community hall da chathakibani. Strike adu da lamdam asida medical representative oina thabak tawriba mioi singna sarukyaki. Cease work strike chathakiba union adugi maruoiba demand di self promotion employee ke minimum wages tha amada lupali sing taraga nipan oihelu mede numit chuti oihelu haiba yauri. Union asige demand sing thabakta onthoknaba hotnabiu haiduna labor minister da memorandum amasu bisinkre haidi. Sales Promotion and Employees Act haibasi koi Indian government na 1996 tagi chanagi bane MR haiba simi jingse SBA ki matungina phamgam thokpa koi benefit mayam ama haibadi minimum wages achu pigadabni haibagi demand koi leri adagi maternity leave ki nupi koi thabak chubi women's free worker ki singi chu maternity leave tha tok pigadabni nongda pungni pan dagi hena thabak chuba yadi haibagi koi hana into to leigrabane SBA ki matungina adabu hajikti manager na kaina convention dagi hena hajila putna maram kanda koi da family chalai badang ngamaktaba Sales Promotion and Employees Act haibasi koi Indian government na India amasung Myanmar gi surveyor singna border pillar sing survey tawbada yunglamba pillar dage meter chani lom more lom da sangsil laktuna survey tawrakpadage mafam adugi miyam da mipaiba faunare thasi ki tang taraga taruk tagi chatharakiba survey adugi manung chana border pillar number humtraga nipan tagi meter chani hena sangsil laklaga more Sunrise Club manakta laiba supermarket fauba GPS sizinatuna survey tawki Survey aduda Myanmar gi maikai tagi che chang amasung khuchukulai matik chana paiba amati India gi na che chang amata yaudaba amati mafam adugi miyamna lam khopsil khikadra haina mi paiba pokhi Pau adu fangbadagi paumi singna changsinduna India gi survey officer da hanglubada makhoi ki hauzik tawriba data collection khaktani haina phangdoraki Fun leitabana maram oiduna government ki college employee ayamba February thagi tolo matam chana fangloi dauri masina maram oiduna financial year lising ani taraga tare taraga nipan ki income tax clear oiba ngamloi tabaki phibam da leiriba asi laingak na special arrangement ama tawbiduna February tha asigi manungda hairiba tolop asi fanghan biduna income tax clear oiba ngamhan biu haina all Manipur College Teachers Association AMCTA na thadorak pacherol amada khangalakli 9 sector Assam Rifles ki 6 AR Sinba National Integration Cum Religious Tour ngasi mapung fana loisinkhre tour asida saruk yaruba myoising okpagi thauram ama ngasi Palace Compound da laiba Sri Sri Govindji Temple Complex da pangthokre thauram aduda 9 sector Assam Rifles ki DIG Brigadier Amit Katyal Singzamai Chinga 6 AR ki Post Commander Major Tony Yauna Assam Rifles officer amadi personnel kayana saruk yaki mioi kunga humdoina saba team adu tha sigi tareta Manipur ki speaker Yumnam Khemchan na lamthaduna hapta ani ki oina religious tour ama New Delhi Agra amadi Mathura da laiba laifam singda chatlubani tour adugi saruk ama oina team aduna Sri Krishna Janmabhoomi Temple Dwarkadhish Temple loina Taj Mahal amadi Agra Fort chu chatki Tour aduda saruk yakiba mioishina Assam Rifles na asigumba tour program ama sinba asi lamdam asida leiriba miyamga Assam Rifles ka hena aphaba mari ama semgat naba hotnabada mateng pangani haina thamlakli Sartoni makada aikoina chatpada amu hana phangaroidaba mandir kaya kaya punchida angta udriba amu orkani haisu thajadraba kaya agi matik nungaina journey se chale mathang dasu asugumba journey se akoi gumba nataba akoi da gumba kaya ama phangdaba leibasing se amuk hanna atopa mara pai sangsan kaya ama aikoina nungaina chatliba sumaina mo khogisu ngaiba saruk phangnana bagi damakta journey se chalhan biu moga khoiga anakpa mari nungsinaba mari leibagi damakta akoina mogi matung ilaga chatlini nungsina di kamai chatkani tung koina sumaina sum chatlagadi Assam Rifle ga aikoiga adoki matik naknaba mari reaction leirkani haibase ai isagi oina thajabane District Legal Service Authority Imphal West amadi Leimakong River Women Quarry Union Kangmong ani na khusamna duna nongmagi oiba legal awareness program amangasi Kamong Manglak Community Hall da pangthokre
Thauramga Mari Lainana Laimakong River Women Quarry Union ki President M. Sakhi Devi na Legal Awareness Program pangthokpana Mob Justice tagi ngakthokpa ngamkhre. Khatna China badagi ngakthokpa yaba amang atta kayadagi kanba ngamkhre. Phangpham thokpa hak singi matang amadi mapa mama da tathi tawoina tawba singbushu wakal tahanduna kanaba mayam ama phanghanba ngamkhre maramaduna Laikai Kudingda Asigumba Legal Awareness Program asi toina pangthokpagi kanaba lei haina phongdoki. Construction of secondary school building for scheduled tribe in Manipur haina mingthonba project amagidamak Japan amadi Analon Christian Development Committee Lambung Chantelga MOU sign taunakre lamdam asida paikadawriba scheduled tribe Mahairoi Singi school building sanaba project asigi matangda New Delhi da leiba Japan Embassy da pangthokpa achamba thauram amada Maikei ani gi marakta khuriek adu ngasi pinakibani Project asina Chandel District ke Mahai Masingda Kumang Choksin Hanpata Natana Manipur amadi Japan aniki marakta naksin nabagi mari hengat lagani hairi. Lakliba April kunga humdoi khongzom dega mari lainana athauba singbu saithaba leibak ningba isei changdam nabagi thauram ama pangthok lagani haina Artist Training Cum Education and Research Center ATEREC na cherolamada hairi changdam naba asida saruk yaningba singna wangkhai ayang palida leiba ATEREC ke office tagi akupa marol khanglaba yagani hairi Umang kokthokpagi amangba sing Search and Rescue, First Aid, Firefighting, Landslide, Earthquake na piba amang ata amadi masidagi mataw karam na ngakthokani haibagi matangda numit humni chupna chathagadaba training program ama ngasi Kamjong District ke manungchanba Yemsom Village ki Community Hall da hodokre training program adu Manipur Government ki Relief and Disaster Management Department ki sethang makhada State Disaster Management Authority Civil Defense State Disaster Response Force SDRF amadi Forest Department na kusamna tuna sinbani. Delta Foundation Kwakatel Imphal na sinduna pangthokiba State Level Delta SSLCE Preparatory Mock Test 2017 ki mana yenthokpa ki thauram hayeng March ki kunga humdoita pangthoklagani haina Delta Foundation ge serolamada khangalakli Foundation asigi auditorium da pangthokadawriba thauram asida makok matham takraba mahairoi sing amadi miyamna saru yanabasu cherol asina khangalakli Dimapur dagi Imphal tamna petrol puraga lakpa oil tanker ama ngarang numitang Manipur Legislative Assembly Chingmairongi gate number 2 gi mapata masa matomta kurung chatkre thaudok adu uhauba mioi kharana phongdorakpagi matung inna awanglom dagi makha pangna thaurakpa oil tanker adu lila sing khongnang khongki turning adu laina ba hotna bada accident adu thokibani thaudok adu da Truck aduda yauba petrol sing haidorakpadagi manak nakpada lairamba miyam mipainaki oil tanker aduki registration number na MN016729 ni hairi Anglo-Kuki War of 1917-1919 bu ningsing bo oina Kuki Students Organization KS ona sinduna blood donation camp ama Julalen da laiba Christian Hospital Imphal da ngasi pangthokre hairiba camp asi State Blood Cell National Health Mission na sponsored Tauraga Department of Transfusion Medicine RIMS ka kusamnarga pangthokhibani thauramatuda KSO gi Joint Secretary amadi Wangangloi T Robert Baite na society asita makoina mateng kharada oirabasu pangba ngamnabagi pandamda ngasigi camp asi sinkhebani hairi camp atuda volunteers chamaromna blood donate tauki
Measles Rubella vaccination program ki matangda Bisnupur district ki oina awareness program pibaga loinana vaccination program asi maipakna chathanaba khananainaba ki thauram ama ngasi Kwakta Primary Health Center da pangthokre ngasi ki thauram atuda Bisnupur gi DC Pawan Yadav CM of Bisnupur Dr. S Bebicha Devi District Family Welfare Officer Bisnupur Dr. O Merazau Nachingba kayana sarkyaki Bart of Manipuri Cinema Taragan Nitoirak Suba Mami Numit Lakliba April Mapanda MSFDS ke Auditorium da Pangthoklagani Loinana Thauram Asida Best Film Journalist Award English Singani Taragan Nipan Su Lanthokani Thawai Wawai Taba Ngakpigani Thawai Yaubiba Film Journalist Singna Masagi Oiba Biodata Amadi Mari Lainaba Documents Sing Film Forum gi Office da Laklaga March Kuntra Fawagi Manungda Yohan Birak Naba Mari Lainaba Singi Mafamda Cherol Asina Kangalakli Luchin Production ki banner Makata Putokada ba Yeng Tabak Ngamde Haina Mington ba Manipuri feature film Amagi Yaifa Tony Tauram Pangtokre Uripok Sinam Lekai Rims Rota Laiba Kombirei in da Mera Maira Chukatuna Pangtokiba Thauram Atuda Film Forum Manipur gi Chairman Samjit Savam Mangoljau Amadi Cine Actors Guild Manipur gi President Lokendro Takhelambamna Jingba Film bu Pamjaba Miyoi Kayana Sarukyaki Ahum Suba Manipur International Documentary Short and Animated Film Festival Lisingani Taragani Pan Thasiki Kungam Mapandege Kuntraga Matoi Fauba Manipur State Film Development Society MSFDS na Ministry of Information and Broadcasting ke Films Division ga Kusam Najuna Society asigi Auditorium da Pangthok lagani haina MSFDS ke Cherol amada Khangal Lakli Amadi Festival asigi Manungchana Film Making Amadi Film Editing ga Mari Lainaba Master Class Sing Pangthokani Thawai Yauba Miyoi Singna Mangjaunana Register Taunanaba Khangal Lakli Hauzik ngasi nongmagi sanabagi pau Ani Shuba Hero Indian Women Football League ta Sarukyagataba Salai Kangchup Road Youth and Physical Sporting Union Kripsa ki Sanaroi Singasi Imphal Thadokre Silongda Thasiki Kungam Manga dagi April Tang Taraga Manga Faupa Leptana Chathagadaba League Asikidama Ngasi Terada Leiba Salai Holdings Private Limited ki Loisang dagi Company Asiki Chairman cum Managing Director Naringbam Samarjitna Sanaroi Sing Adubu Yaipa Magol Piduna Lamthaki Nupi Football Team Asiki Head Coach Langam Chaubana Mamangda Pangtokhiba Ahanba Hero Women's Football League da Qualification Round da Mighty Haurabasu Sahi Asigi Oinadi Final Yaunaba Awang Patakda Sem Saduna Lady League Asida Lamba Pagadauriba Club Ayambana Foreign Players Sing Yaubana Apang Apaba Makalke Potential Leiba Sanaroi Kaya Yaubana Match Kudingmak Salai Kripsa Gidi Final Gumna Akanba Mawongda Tengnagani Makoy Singna Lamba Taunagadoriba Indian Women Football Team ki Captain NG Bala amasung Railway da Sanariba Manipur ki Sanaroi Asalata Team asida Sarukyari Haki Mamangi first edition Hero Indian Women's League ta koi Kripsa si qualification round da koi league round le hogdana koi final round yaw phangi tamni adu handak 2017-19 ki second edition of Hero Indian Women's League sida Kripsa final round da yaw nabigi damukta hoje koi fully prepared tawduna sem sabal lore first edition to the legiba igi player ki strength gi hoje current Indian captain oriba NG Bala Devi railway board gi Asalata Devi igi club sida sanaduna adu plus point yamna chawba yamna acha yamna chawna chache ni Kripsa team che choidana maki final yogani habagi full acha da koi khongsan gadru Ngasigi lamthabagi thauramatu ta Salai Holdings Private Limited ki Chairman Narengbam Samarjit na potential leiba state asigi sanaroi kaya phumjinduna leiramba adu ngasiti safongba horakle league asida team asina mai paktuna lamdam asigi mingchat purakani haibagi achetpa thajaba thamli haina mahakna phongdokhi Panbayai Pangthokadoriba League asida Manipur tege Eastern Sporting Union ESU ke sanaroi singsu saruk yaribani
हंदकी हेरो लीग ता यावगदोरिबा अखोगी टीम खुदिंगमक लोइनमक माइ पाकपो ओइबियो हाबसे अखोगी सलाइ क्रिप्सागी ओइबा अखोगी चपचाबा विसनी तौबदबो माइ पाकपा हाबसिदे सानाबदुदा कनाना थवाइ हाबगंबगे हाबदुनी ngasi अखोगी प्लेयर सिंगसिदा नखोइना सानबा मतमदा सानरिबा नंगी हैथोइ सिंगथोइबा मयाम सिंगदो फील्ड दा थवाइ दंग हापिरमो विश यू ऑल द बेस्ट एवरीबॉडी हंदकी हेरो लीग ता यावगदोरिबा Kungani Suba Governors Cup Invitational Polo Tournament MPSC Team A Amadi Imphal Riding Club Uripop Ani Quarter Final Changkre Nasi Imphal ki Mapal Kangzai Bungda Sanakiba Polo Tournament Asiki match Amada MPSC Team A ki Sanaroi S Bimol na Panjil Manga P Jotin Amadi S Abungcha Anina Panjil Ahum Aduga TS Roman na Panjil Ani Chanduna Kanglaipak Polo Sports Club Laifam Kunobu Panjil Taraga Humdoi Anida Maitiba Piki Tournament Asigi Nasi Sanakiba Ani Shuba Match Tana Imphal Riding Club Uripok na Tekjam Polo Club Pu Panjil Manga Ahumda Maitiba Piki Match Asida Mai Pakraba Imphal Riding Club Uripok ki Sanaroi S Dollar Amati Omes Gurung Anina Panjil Ani Aduga L Rohitna Panjil Amaga Chanki Manipur Horse Riding and Polo Association Sinduna Imphal ki Mapal Kangjai Bungda knock-off basis da chathariba polo tournament asida nupagi polo team taraga marina sarukyari hayeng tournament asigi mari shuba match da Assam Rifles polo team amadi Khurai polo club ka manga suba match tana Chingkhai Hunba polo club Kongpal amasung CRPF polo team anina lamba taunaragani Mari Shuba MCA Plate Cricket Tournament RRCC Churchanpur Mai Pakre Manipur Cricket Association ke mityang makhada Langthawal Public Ground da chatharakhiba Cricket Tournament asigi ngasi sanakhiba kuntraga mathoi Shuba League da toss ngamduna YWC Pasoina Betting Hana Sanakhiba match asigi apiba over kuntraga mathoi yaudana over kunga taruka ball ahumda wicket taramak turaga run chamaka kunga mari lobak ngamki Inning asida Amarjit na run kungamari lauki match asigi anishuba innings hanakiba RRCC Churchanpur na over kunga ball anida wicket ani khaktamak turaga mai pakpagi run chamaga kunmanga adu lauduna match asi wicket nipanda mai pakpa ngamkibani ngasigi league match asida wicket ahum amadi run kuntraga nithoi lawba ngamkiba RRCC Churchanpur gi all rounder Haujaland na match asigi man of the match taki Cricket team kunga mathoina saruk yaduna chathariba tournament asigi league match sing da athoi ehen tanari hayeng chathariba tournament asigi league match amada UCC Uripok amasung Oscar Pauna Kaithel anina lamba taunaragani Cyclone Thangmai Ban Taruk Shuba T20 Manipur Veteran Cricket Tournament ke final changkre ngasi Model Higher Secondary School amadi Oriental College ki sanabungta sanakiba cricket tournament asiki ahanba semi final da toss ngamkiba Judging Cricket Club na batting hana sanakiba match asiki apiba over kun yaudana over taraga nipanga ball aniga wicket taramak turaga supnagi run marfuga mapan khak lawba ngamki Inning asida Akbar na run kungani toy aduga Ranbir na run taraga manga lawbangam ki match asigi ani shuba batting sanakhiba Cyclone Thangmai ban na over nipan ga ball ahum da wicket manga khaktamak turaga mai pakpagi run maudraga nithoi adu lawduna match asigi wicket manga da mai pakpa ngamki ngasi sanakiba tournament asigi ahanba semi final asida wicket ani amadi run taraga manga lawkhiba Cyclone Thangmai ban ki all rounder Surjit na match asigi man of the match taki Manipur Veteran Cricket Association ke mityang makhada chathariba cricket tournament asida team nipana sarukyari hayeng tournament asigi ani shuba semi final da Cookie Sporting Club Lambuland amadi Young Welfare Club Langthawal anina lamba taunaragani
Mangasuba L. Ras Bapu Memorial Junior Volleyball Tournament ke champion YMDO Hairangoi Thongna oiba ngamkhre. Tha asigi taraga mari degi chatharakliba volleyball tournament asigi ngasi sanakiba final match atuda YMDO Hairangoi Thongna Vaki sana kaitel bu set ahumda point kungamanga kungamatoi kungataret kungamanga amati kungamanga da maiti ba piba ngamki Manipur ki Puwari da ningsing duna leirhaurakataba kumjali singamaka chamapan marfu Tram Marigi Mars Taraka Marida Hairangoi Thongki Sanabung Asida Thokiba Tamthiba Thodok Amana Maram Oiraga Dhanavati Memorial Volleyball Tournament Asi Makhatana Pangthok Hidrabambatung Amuk Hanna All Manipur Volleyball Association ke Lamjing Makhata Young Men's Development Organization Hairangoi Thongna Sinduna Chatharakhiba Volleyball Tournament Asida Tim Nipana Saruk Yaki Tournament asiki ngasi loishinbaki thauram atuda Sagolbal Assembly Constituency ki MLA RK Imo Nauria Pakhang Lakpa Assembly Constituency ki ex MLA RK Anand Amadi All Manipur Volleyball Association ke President S Nandakumar gal loinana lamdam atuki masak nairaba mioi kayana saryaki Department of Youth Affairs and Sports ki meeting makhada tha taruki oiba regular coaching program ama pangthok lagani hairi chaliba tha asigi April ki ahan ba chayol dagi chahi asigi September tha fauba chathagadaba regular coaching program asida athletics, archery, aquatic, boxing, basketball, bodybuilding, cycling, cannon and kayaking, fencing, football, gymnastics, handball, hockey, judo, rowing, sepak takraw, shooting, table tennis, thangta, taekwondo, volleyball, wrestling, wushu, weightlifting, kho-kho amasung kabaddi hairiba masana sing asigi coaching program asida saruk yaningba sanaroi singna akupa marol Department of Youth Affairs and Sports Kumal Lampak take khanglaba yagani haina YAS ki director na thadorakpa Gerald Amana khangalakli Handak pangthokiba National Bench Press Championship da gold medal amati Best Lifter ke mana phanglakraba KS Sundarbu okpagi thauram pangthokre Hangang mayai lekai dagi sanaroi asina haukiba Mars taraga taruk dagi na taraga nipan fawwa Jharkhand da chathakiba National Bench Press Championship ki kg Chamaga Shumna Mangagi category da kg Chamaga Kuntraga Manga Makai Thangatuna Championship aduda gold medal lawbata natana Best Lifter ki mana phanglakibani ngasi pangthokiba KS Sundarbu okpagi thauram atuda mafam atuki club amadi maira paibi singna saruk yaki Aroibada bulletin asigi headlines amuhna miyamda thamjage 7 page chana halu haiba demand da amtuk NMGO gi JSC na tongan ba lenga ki loishang singda mathau toramba employee singbu thabak shuba lefan khre Manipur da left secular amasung democratic ki saktam pushinduna NTL lenga muthatna ba hotna ba da maruoi ba thaudang lawgani haina CPI Manipur State Council na phongdorakli Imphal ki Kanglapata thamliba bio toilet sing mahausa gumpung kungamari hanglakani Khairaban Kaithel ke mafam kayada public toilet sabaki thabak paikhatli haina Minister Shyam Kumar na phongdorakli Amasung thasigi kungam manga dagi April taraga manga fawba Silong da chathagadaba ani shuba Hero Indian Women Football League da saruk yagadaba Salai Kripsa gi sanaroi sing Imphal thadokri